ꯗ꯭ꯔꯦꯁꯇꯤ ꯉꯁꯤꯗꯤ ꯄꯨꯔꯥ ꯃꯩꯇꯩꯗ ꯃꯩꯇꯩ ꯇꯥꯔꯦꯅꯦ ꯁꯤꯗꯤ ꯆꯩꯔꯥꯎꯕꯒꯤ ꯄꯣꯁ ꯇꯥꯈ꯭ꯔꯦ ꯏꯟꯖꯥꯡ ꯏꯔꯣꯟꯕ ꯐꯖꯅ ꯂꯣꯏꯔꯝꯃꯣ ꯀꯩꯅꯣ ꯇꯧꯔꯝꯃꯒꯦ ꯏꯟꯖꯥꯡ ꯊꯤꯟꯕ ꯆꯠꯂꯨꯈꯤꯒꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯈꯨꯗꯦꯜ ꯇꯧꯁꯤꯜꯂꯦ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯇꯧꯁꯤꯜꯂꯦ ꯑꯗꯨꯒ ꯏꯟꯖꯥꯡ ꯄꯥꯡꯕ ꯆꯠꯂꯨꯔꯦ ꯀꯥꯞꯊꯔꯨꯔꯁꯤ ꯍꯣꯏ ꯑꯩꯈꯣꯏ ꯀꯀꯥꯅꯤ ꯂꯥꯏꯒꯤꯔ ꯑꯗꯨꯅ ꯂꯥꯏꯒꯤ ꯁꯦꯝꯗ꯭ꯔꯤꯕꯀꯣ ꯉꯥꯁꯤ ꯂꯩꯔꯦ ꯎꯇꯤ ꯃꯅꯨꯡ ꯊꯣꯡꯉꯤ ꯏꯔꯣꯝꯕ ꯐꯨꯠꯂꯤ ꯀꯟꯅ ꯏꯔꯣꯝꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯅ ꯑꯣꯏꯅ ꯂꯣꯜꯂꯦ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯝꯁꯤꯒꯤ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯒꯤ ꯅꯥꯗ ꯌꯦꯛꯇꯕꯤ ꯁꯥꯡꯕ ꯍꯣꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯅꯣꯡꯃꯁꯨ ꯗꯥꯏꯔꯦꯛ ꯄꯥꯜꯂꯦꯀꯣ ꯉꯁꯤꯁꯦ ꯑꯗꯨꯅ ꯆꯩꯔꯥꯎꯕ ꯑꯩꯈꯣꯏꯒꯤꯗꯤ ꯒꯧꯔꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 11ꯗ ꯂꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯅ ꯉꯁꯤꯅ ꯂꯥꯏꯅꯤꯡꯊꯧ ꯅꯤꯡꯕ ꯀꯥꯡꯕꯨꯈꯩ ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯏꯅꯤꯡꯊꯧ ꯅꯤꯡꯕꯒꯤꯁꯦ ꯑꯩ ꯀꯣꯚꯔ ꯇꯧꯕ ꯉꯝꯖꯔꯣꯏꯗꯧꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯃꯐꯝ ꯑꯃꯗ ꯆꯩꯔꯥꯎꯕꯒꯤ ꯌꯥꯎꯕ ꯆꯠꯈꯤꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯈꯥꯗ ꯑꯩꯈꯣই ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯃꯃꯥꯡꯗ ꯑꯩ ꯆꯩꯔꯥꯎꯕꯗ ꯍꯤꯟꯖꯥꯡꯒ ꯊꯤꯟꯕ ꯌꯨꯝꯗꯨꯗ ꯑꯩ ꯆꯩꯔꯥꯎꯕꯒꯤ ꯆꯠꯂꯨꯔꯗꯣꯏꯅꯦ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯅꯤꯡꯕꯒꯤꯁꯦ ꯀꯣꯚꯔ ꯇꯧꯕꯗꯤ ꯉꯝꯃꯔꯣꯏ ꯃꯃꯥꯡꯒꯤ ꯑꯩ ꯕ꯭ꯂꯣꯛꯇ ꯑꯗꯨꯝ ꯌꯥꯎꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯝ ꯆꯦꯛ ꯇꯧꯔ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦꯗ ꯆꯞ ꯃꯥꯟꯅꯩ ꯀꯨꯝꯁꯤꯁꯨ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦ ꯍꯥꯞꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡ ꯖꯥꯇꯤꯒꯤ ꯂꯥꯏꯅꯤꯡꯊꯧ ꯅꯤꯡꯕ ꯀꯥꯡꯕꯨꯅ ꯄꯥꯡꯊꯣꯛꯄ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛꯅꯤ ꯃꯃꯥꯡ ꯆꯍꯤꯗ ꯅꯝꯃꯝꯕ ꯚꯤꯗꯤꯑꯣꯅꯤ ꯃꯥꯃ ꯀꯩꯀꯩ ꯃꯊꯦꯜꯅꯣ ꯍꯥꯞꯄꯤꯁꯦ ꯂꯥꯏꯒꯤꯗꯃꯛꯇ ꯉꯁꯤꯁꯦ ꯉꯥ ꯃꯀꯣꯛ ꯑꯗꯨꯗꯤ ꯏꯔꯣꯟꯕ ꯑꯗꯨꯗꯤ ꯄꯩꯁꯥ ꯀꯩꯅꯣꯒꯤ ꯆꯥꯛ ꯂꯣꯏꯅ ꯑꯔꯩꯕ ꯏꯃꯨꯡꯁꯤꯒꯤ ꯀꯩꯅꯣ ꯑꯔꯩꯕ ꯂꯣꯏꯅ ꯊꯥꯗꯣꯛꯑꯦ ꯉꯁꯤ ꯅꯨꯃꯤꯠꯇꯤ ꯇꯤꯡꯀꯣꯛꯈꯤꯕ ꯂꯥꯏꯀꯣꯛꯈꯤꯕ ꯑꯅꯥ ꯑꯌꯦꯛ ꯆꯍꯤꯁꯤꯒꯤ ꯑꯅꯥ ꯑꯌꯦꯛ ꯇꯧꯗꯕ ꯆꯍꯤ ꯑꯅꯧꯕꯒꯤ ꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕꯀꯣ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯁꯤꯅꯦ ꯈꯨꯟꯁꯤꯒꯤ ꯂꯥꯏꯅꯤꯡꯊꯧ ꯙꯔꯃ ꯆꯠꯄꯁꯤꯡꯒꯤꯗꯤ ꯁꯨꯃꯥꯏꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯥꯗꯣꯛꯅꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯆꯥꯕ ꯈꯣꯠꯄ ꯍꯤꯟꯖꯥꯡ ꯄꯥꯡꯕꯗꯤ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯆꯩꯔꯥꯎꯕ ꯌꯥꯎꯕ ꯆꯠꯄꯁꯦ ꯁꯤꯅ ꯑꯍꯥꯟꯕꯗꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯆꯠꯂꯨꯔꯁꯦ ꯌꯦꯡꯉꯨꯔꯁꯦ ꯃꯊꯪ ꯃꯣꯏꯒꯤ ꯆꯥꯛ ꯊꯥꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯂꯣꯏꯅ ꯑꯗꯨꯝ ꯑꯩ ꯎꯠꯆꯔꯛꯀꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯧꯖꯤꯛ ꯁ꯭ꯇꯥꯔꯠ ꯇꯧꯗꯣꯏꯔꯦ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯑꯩꯅꯦ ꯏꯃꯥ ꯍꯣꯏꯅ ꯍꯣꯔꯦꯟ ꯈꯤꯇꯪ ꯊꯦꯡꯂꯞꯅ ꯃꯣꯏ ꯒꯥꯔꯤ ꯃꯆꯥꯗ ꯏꯅꯥꯎꯄꯥꯒ ꯇꯧꯔ ꯂꯥꯛꯆꯔꯅꯤ ꯑꯗꯣ ꯑꯩ ꯍꯥꯟꯅ ꯌꯧꯁꯤꯜꯂꯨꯔꯒꯦ ꯃꯌꯥꯝ ꯆꯠꯂꯨꯔꯁꯦ ꯑꯗꯨꯗꯤ ꯀꯣꯝꯂꯥꯁꯤ ꯀꯤꯂꯣ ꯑꯃ ꯂꯧꯔꯕ ꯀꯤꯂꯣ ꯑꯃ ꯐꯥꯔꯗ꯭ꯔꯥ ꯀꯤꯂꯣ ꯑꯪꯒꯨꯔ ꯈꯔꯒ ꯂꯧꯔꯦ ꯀꯣꯝꯂꯥ ꯈꯔꯒ ꯂꯧꯔꯦ ꯁꯤ ꯀꯤꯂꯣ ꯑꯃ ꯂꯧꯔꯒꯦ ꯂꯥꯏꯒꯤ ꯀꯤꯂꯣ ꯑꯃꯈꯛꯇꯅꯤ ꯐꯥꯔꯅꯤ ꯌꯥꯔꯦ ꯄꯥꯏꯕꯤꯔꯣ ꯁꯦꯝꯅꯦ ꯀꯣꯝꯂꯥꯅꯦ ꯑꯪꯒꯨꯔ ꯈꯔ ꯂꯩꯔꯦ ꯂꯥꯏꯒꯤ ꯀꯠꯅꯕꯀꯣ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯏꯟꯖꯥꯡ ꯅꯥꯄꯤꯗꯤ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯁꯣꯝꯗ ꯐꯪꯕꯒ ꯁꯣꯝꯗ ꯐꯪꯕꯒꯀꯣ ꯑꯗꯣ ꯁꯤꯅ ꯂꯥꯏꯒꯤ ꯀꯠꯅꯕ ꯑꯗꯣ ꯆꯠꯁꯤꯜꯂꯨꯔꯁꯦ ꯃꯌꯥꯝ ꯑꯗꯨ ꯌꯧꯔꯒ ꯍꯣꯔꯦꯟ ꯀꯩꯀꯥ ꯁꯦꯝꯕꯩꯁꯨ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯆꯥꯒꯗꯧꯔꯤꯕ ꯏꯟꯖꯥꯡ ꯑꯁꯤ ꯉꯥ ꯑꯁꯤ ꯁꯤꯗ ꯎꯔꯤꯕ ꯄꯥꯠ ꯐꯨꯝꯂꯧ ꯄꯥꯠ ꯋꯥꯏꯊꯧ ꯄꯥꯠ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯨꯝꯕ ꯄꯥꯠꯇꯨꯗꯅꯤ ꯁꯤ ꯄꯥꯠꯁꯤꯗꯒꯤ ꯐꯥꯔꯛꯄ ꯉꯥ ꯑꯣꯏꯗꯣꯏꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯌꯧꯔꯀꯥꯟꯗ ꯄꯨꯟꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯑꯦ ꯃꯣꯏꯒꯤ ꯌꯨꯝꯗꯣ ꯊꯣꯡꯒꯥꯟꯁꯦ ꯁꯤꯗꯒꯤ ꯆꯪꯈ꯭ꯔꯒ ꯁꯤꯗꯤ ꯑꯪꯇꯥ ꯐꯥꯎꯗꯣꯛꯄꯁꯨ ꯌꯥꯔꯦ ꯁꯤ ꯂꯝꯕꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯣꯏꯔꯣꯝꯗ ꯆꯪꯉꯒ ꯃꯣꯏ ꯌꯨꯝꯁꯦ ꯁꯤꯗ ꯂꯩꯔꯦ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯕꯅꯦ ꯃꯣꯏ ꯃꯃꯥ ꯃꯆꯥ ꯃꯣꯏ 4 ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯃꯅꯨꯡ ꯆꯪꯉꯒ ꯀꯀꯥ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯒꯤꯁꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯩꯈꯣꯏ ꯀꯀꯥꯅꯤ ꯂꯥꯏꯒꯤꯔ ꯑꯗꯨꯅ ꯂꯥꯏꯒꯤ ꯁꯦꯝꯗ꯭ꯔꯤꯕꯀꯣ ꯉꯥꯁꯤ ꯂꯩꯔꯦ ꯎꯇꯤ ꯃꯅꯨꯡ ꯊꯣꯡꯉꯤ ꯏꯔꯣꯝꯕ ꯐꯨꯠꯂꯤ ꯀꯟꯅ
ꯁꯥꯒꯤꯁꯨ ꯂꯝ ꯍꯦꯟꯕꯗ ꯑꯅꯤꯗꯣ ꯑꯅꯤ ꯄꯥꯔꯕꯅꯤꯅ ꯂꯥ ꯈꯪꯗꯅ ꯏꯔꯣꯝꯕ ꯀꯟꯅ ꯐꯨꯠꯂꯤ ꯑꯩꯈꯣꯏ ꯕꯦꯃꯥꯅ ꯌꯣꯡꯆꯥꯛꯅꯦ ꯑꯂꯨꯅꯦ ꯀꯩꯅꯣ ꯌꯥꯝ ꯐꯨꯠꯂꯦ ꯂꯩꯒ ꯇꯧꯔꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯣꯡꯆꯥꯛ ꯑꯃ ꯍꯦꯛꯈ꯭ꯔꯦ ꯁꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯦ ꯁꯤ ꯀꯨꯝꯁꯤꯒꯤ ꯑꯁꯤ ꯈꯛꯇꯅꯦꯕ ꯄꯥꯜꯂꯤꯁꯦ ꯑꯗꯨꯅ ꯂꯥꯏ ꯍꯧꯖꯤꯛ ꯂꯥꯏꯗ ꯀꯠꯄꯗ ꯌꯥꯎꯈ꯭ꯔꯅꯦꯕ ꯃꯊꯪ ꯆꯍꯤ ꯌꯥꯝ ꯄꯥꯟꯕ ꯉꯝꯅꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯆꯧꯕꯁꯦ ꯑꯃꯈꯛꯇꯅꯤ ꯄꯥꯜꯂꯤꯁꯦ ꯂꯥꯏꯗ ꯊꯥꯗꯣꯛꯄꯒꯤ ꯂꯥꯏꯗ ꯀꯠꯄꯒꯤ ꯊꯧꯔꯝ ꯍꯧꯖꯤꯛ ꯍꯧꯗꯣꯔꯦ ꯑꯍꯥꯟꯕ ꯂꯃꯥ ꯋꯥꯇꯃꯥ ꯉꯁꯤꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕꯅꯤꯅ ꯃꯤꯒꯤ ꯊꯧꯔꯝꯃꯨꯛ ꯍꯧꯔꯁꯤ ꯃꯤꯒꯤ ꯊꯧꯔꯝ ꯍꯧꯔꯗꯕꯅꯤ ꯄꯨꯡ 10 ꯆꯞ ꯆꯥꯅ ꯇꯥꯔꯦ ꯃꯤꯒꯤ ꯊꯧꯔꯝ ꯍꯧꯕ ꯌꯥꯔꯦ 10 ꯃꯈꯥꯏ ꯑꯗꯨꯋꯥꯏꯗ ꯆꯞ ꯆꯥꯅ ꯍꯧꯕ ꯌꯥꯔꯅꯤ ꯗ꯭ꯔꯦꯁꯇꯤ ꯉꯁꯤꯗꯤ ꯄꯨꯔꯥ ꯃꯩꯇꯩꯗ ꯃꯩꯇꯩ ꯇꯥꯔꯤꯅꯤ ꯁꯤꯗꯤ ꯆꯩꯔꯥꯎꯕꯒꯤ ꯄꯣꯁ ꯇꯥꯈ꯭ꯔꯦ ꯏꯟꯖꯥꯡ ꯏꯔꯣꯟꯕ ꯐꯖꯅ ꯂꯣꯏꯔꯝꯃꯣ ꯀꯩꯅꯣ ꯇꯧꯔꯝꯃꯒꯦ ꯏꯟꯖꯥꯡ ꯊꯤꯟꯕ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯑꯋꯥꯡꯗ ꯏꯔꯣꯝꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯅ ꯑꯣꯏꯅ ꯂꯣꯜꯂꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯣꯔꯦꯟ ꯃꯍꯥꯎ ꯌꯦꯡꯉꯒꯦ ꯌꯥꯅꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤꯁꯨ ꯀꯠꯈ꯭ꯔꯦ ꯉꯁꯤꯒꯤ ꯆꯥꯛꯂꯦꯟ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ ꯈꯨꯗꯦꯜ ꯇꯧꯁꯤꯜꯂꯦ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯇꯧꯁꯤꯜꯂꯦ ꯑꯗꯨꯒ ꯏꯟꯖꯥꯡ ꯄꯥꯡꯕ ꯆꯠꯂꯨꯔꯦ ꯀꯥꯞꯊꯔꯨꯔꯁꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯏꯟꯖꯥꯡ ꯂꯥꯝꯕ ꯆꯠꯇꯣꯔꯦ ꯆꯠꯇꯣꯏꯁꯦ ꯃꯊꯛ ꯑꯋꯥꯡꯂꯣꯝꯗꯀꯣ ꯑꯋꯥꯡ ꯆꯠꯂꯒ ꯃꯔꯤ ꯑꯗꯨꯝ ꯁꯝꯃꯛꯑꯅꯤ ꯃꯥ ꯋꯥꯟ ꯇꯥꯏꯝꯗ ꯂꯣꯏꯁꯤꯟꯕꯤ ꯇꯧꯔꯁꯤ ꯃꯁꯥꯗꯤ ꯑꯐꯕ ꯉꯥꯛꯇꯅꯦ ꯑꯩ ꯁꯟꯗꯤ ꯆꯩꯔꯥꯎꯗ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯁꯣꯔꯣꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯦ ꯑꯗꯨ ꯎꯔꯤꯁꯦ ꯅꯛꯅꯔꯦ ꯑꯗꯨꯝ ꯏꯟꯖꯥꯡ ꯂꯥꯟꯅꯁꯦ ꯍꯧꯅꯔꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦꯗ ꯆꯥꯗ꯭ꯔꯤꯕꯣ? ꯆꯥꯗ꯭ꯔꯤ. ꯀꯔꯤ ꯉꯥꯏꯔꯝꯃꯤꯔꯣ? ꯉꯥꯏꯔꯤꯅꯦ. ꯏꯟꯖꯥꯡ ꯉꯥꯏꯔꯤꯅꯦ. ꯀꯩꯅꯣ ꯅꯪ ꯏꯟꯖꯥꯡ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯒ. ꯆꯪꯉꯨ. ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯕꯣ? ꯆꯪꯉꯣ. ꯂꯥ. ꯏꯟꯖꯥꯡ ꯂꯣꯏꯔꯕꯣ? ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯂꯥꯎꯗ꯭ꯔꯦ. ꯑꯣ ꯉꯁꯤ ꯂꯥꯎꯗ꯭ꯔꯦꯕ? ꯒꯧꯔꯗ? ꯐꯔꯦ. ꯃꯍꯥꯎ ꯇꯪꯍꯧꯔꯣ. ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯁꯤꯗ ꯊꯤꯌꯥꯝꯗ ꯁ꯭ꯀꯨꯜ ꯀꯥꯕ ꯀꯥꯟꯗ ꯁꯤ ꯃꯅꯤꯡꯁꯦ ꯁꯤꯗ ꯐꯥꯎꯔꯛꯇꯣꯏꯅꯦꯕ ꯁꯤꯗ ꯍꯩꯈꯥ ꯃꯌꯥꯝ ꯊꯥꯔꯝꯕꯅꯦꯕ ꯍꯩꯈꯥ ꯄꯥꯝꯕꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯩꯈꯥꯁꯦ ꯍꯨꯔꯥꯜꯂ ꯆꯠꯇꯣꯏꯅꯦ ꯑꯍꯟ ꯑꯃ ꯌꯥꯝ ꯁꯥꯊꯤꯕ ꯑꯃ ꯂꯩꯕꯅꯦ ꯊꯥꯡ ꯄꯥꯏꯔ ꯇꯥꯟꯅꯕ ꯑꯗꯨ ꯑꯍꯟꯗ ꯂꯩꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯗꯒꯤ ꯍꯩꯈꯥꯁꯦ ꯍꯨꯔꯥꯜꯂꯒ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯆꯤꯡꯁꯤꯗ ꯀꯥꯈꯠꯈꯤꯗꯣꯏꯅꯤ ꯅꯨꯡꯁꯤꯌꯦ ꯁꯤ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯄꯨꯗꯣ ꯃꯤ ꯈꯔ ꯄꯤꯛꯄ ꯑꯃ ꯂꯩꯕꯅꯦꯕ ꯅꯤꯡꯊꯦꯝꯖꯥꯎ ꯍꯥꯏꯕ ꯑꯁ ꯊꯥꯡꯒ ꯄꯥꯏꯔ ꯇꯥꯟꯅꯕꯅꯦ ꯍꯩꯈꯥꯁꯦ ꯍꯦꯛꯑ ꯆꯥꯔ ꯀꯥꯈꯤꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯆꯤꯡꯁꯤꯗ ꯑꯁ ꯅꯨꯡꯁꯤꯌꯦ ꯃꯤ ꯇꯥꯔꯝꯕ ꯃꯌꯥꯝꯗꯣ ꯍꯣꯡꯇꯣꯛꯅꯈ꯭ꯔꯦ. ꯑꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯎꯅꯗ꯭ꯔꯕꯅꯤꯅꯀꯣ ꯑꯝꯇꯪ ꯂꯥꯛꯄꯁꯤꯗ ꯐꯣꯇꯣ ꯅꯝꯃꯤꯟꯅꯁꯦꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯍꯣꯏ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯏꯇꯩꯃ ꯃꯌꯥꯝ ꯑꯃ ꯏꯅꯦ ꯃꯌꯥꯝ ꯑꯃ ꯐꯣꯇꯣ ꯅꯝꯕꯒꯤ ꯐꯖꯅ ꯅꯍꯥꯟꯃꯨꯛꯁꯨ ꯅꯣꯏꯒꯤ ꯀꯩꯅꯣꯗ ꯀꯥꯔꯤ ꯑꯗꯨꯒ ꯅꯪ ꯀꯧꯔꯦ ꯑꯗꯨꯒ ꯅꯪ ꯏꯁꯩ ꯆꯠꯀꯦ ꯍꯥꯏꯔꯦ. ꯁꯤꯅ ꯌꯨꯝ ꯑꯅꯤ ꯁꯨꯕ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯖꯦꯄꯣꯂꯤꯟ ꯅꯣꯏ ꯅꯤꯅꯦ ꯑꯍꯟ ꯀꯣ
ꯂꯝꯕꯤꯁꯤꯗ ꯑꯐꯥꯎꯕ ꯂꯝꯕꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯉꯁꯤ ꯑꯁ ꯈꯣꯡꯕꯤꯒ ꯂꯩꯍꯧꯗꯧ ꯃꯥꯜꯂꯦ ꯑꯩ ꯂꯝꯕꯤ ꯑꯆꯧꯕꯗꯣ ꯑꯗꯨ ꯇꯪꯅꯤꯗꯤ ꯂꯥꯏꯅꯦ 야, 안으로 들어가자. ꯍꯣꯏ ꯆꯥꯛ ꯆꯥꯊꯣꯛꯅꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯔꯝꯗꯦ ꯇꯧꯔꯤꯁꯤ ꯆꯥꯛ ꯇꯣꯛꯑꯕꯣ? ꯀꯅꯥꯅꯣꯝ ꯄꯝꯃꯤ ꯀꯣ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯀꯤꯔ ꯂꯩꯔꯝꯃꯤꯀꯣ ꯆꯦꯆꯦꯔꯥ ꯂꯩꯁꯦ ꯆꯦꯆꯦ ꯀꯀꯥ ꯀꯧꯒꯦ. ꯁꯤꯅꯟꯗ ꯁꯤ ꯄꯥꯏ ꯁꯤ ꯐꯣꯜꯂꯣ ꯁꯤꯕꯣ. ꯐꯣꯟꯅꯤ ꯈꯜꯂ ꯄꯥꯏ Kakak kakak. ꯕꯕꯥꯏ ꯇꯧꯔꯣ ꯕꯕꯥꯏ ꯇꯧꯔꯣ ꯕꯕꯥꯏ ꯇꯧꯔꯣ ꯕꯕꯥꯏ ꯇꯧꯔോ Kasih kita pindah ini. Oh. ꯆꯥꯛꯂꯣ. Bapak tahu. ꯕꯥꯏ ꯕꯥꯏ ꯃꯣꯏ ꯏꯃꯨꯡ ꯆꯥꯛ ꯏꯟꯖꯥꯡ ꯈꯤꯇꯪ ꯊꯦꯡꯉꯦ ꯀꯩꯅꯣ ꯇꯧꯔꯦ ꯊꯦꯡꯉꯦꯗ ꯌꯥꯗꯦꯗ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯦꯡꯉꯦ. ꯆꯠꯇꯣꯔꯦ ꯌꯨꯝꯗ ꯂꯩꯁꯥꯕꯤ ꯑꯅꯤ ꯊꯦꯡꯉꯦ. ꯕꯕꯥꯏ ꯊꯦꯡꯉꯦ ꯅꯪ ꯊꯦꯡꯉꯦ. ꯆꯥꯛꯀ ꯆꯥꯔꯝꯈꯤꯔꯣꯏꯌꯦ ꯀꯩꯅꯣ ꯄꯥꯈꯪ ꯎꯅꯕ ꯊꯣꯛꯏꯔꯥ ꯏꯟꯖꯥꯡ ꯄꯥꯡꯕ ꯆꯠꯅꯔꯦ ꯏꯟꯖꯥꯡ ꯄꯥꯡꯕ ꯂꯥꯛꯏ ꯍꯥꯏ ꯏꯟꯖꯥꯡ ꯄꯥꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯔꯣ ꯆꯥꯕ ꯍꯧꯔꯣ 우티도 그렇게 하더라고요. 어디 야외네. 어두네 너희도 너희 야근데. 가보시다 앉는지. tin ꯌꯣꯠꯄꯅ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯀꯨꯝꯁꯤꯒꯤ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯒꯤ ꯅꯥꯗ ꯌꯦꯛꯇꯕꯤ ꯏꯁꯤꯡ ꯁꯥꯡꯕ 야, 아마 내가 뭐지? 그냥 나쁘게 좀 줬더니 알아서고. 이제. 나뭐 너무 못했더니. 사람 이제 좀 따봐 망아 따봐 봐야 봐. 어두지 뭐야만. 잘 따봐. 아니 자기는 머름 나고 통은 거지. 자기 많이 따라. 왜? 이거 방들은 해주고 짠 미사 미나로요 미사나. 미사로를 사는 거. 이러고 건너는 옮기니. 아슬리나. 내는 오늘 머루도 당연하지. 너 많이. 너 아니요 농공해고 농락리바 싹기도 우리 말. 나랑이도. 나 둘락래요 농. 공이 공해나 나도 공해. 어디 짜짜를 그러네. 마름라 와이. 이게 해동으로 좀 그냥 사람장도 따르면 나니 ꯆꯥꯊꯣꯛꯄꯒꯤ ꯍꯩ ꯑꯣꯀꯦ ꯃꯌꯥꯝ ꯉꯁꯤ ꯀꯨꯝꯁꯤ ꯆꯩꯔꯥꯎꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯩ ꯆꯥꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯦ ꯍꯩ ꯆꯥꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯒꯧꯔ ꯆꯩꯔꯥꯎꯕ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯝ ꯀꯥꯟꯗ ꯊꯕꯛꯄꯨꯗꯤ ꯈꯤꯇꯪ ꯆꯤꯟꯗꯧ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯉꯁꯤꯒꯤꯗꯤ ꯀꯀꯥ ꯍꯣꯏꯒ ꯄꯨꯂꯞ ꯂꯥꯎꯃꯤꯟꯅꯔꯦ ꯑꯗꯨꯒ ꯆꯥꯃꯤꯟꯅꯔꯦ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯈ꯭ꯔꯦ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯍꯥꯏꯔꯝꯒꯦ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯊꯤꯌꯥꯝ ꯀꯣꯟꯖꯤꯜ ꯍꯥꯏꯅ ꯍꯥꯏꯕ ꯃꯐꯝꯗꯨ ꯑꯣꯏꯗꯣꯏꯅꯦ ꯂꯩꯔꯤꯕ ꯃꯐꯝ ꯂꯩꯀꯥꯏꯁꯤꯅ ꯈꯨꯃꯟ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯈꯨꯃꯟ ꯂꯩꯀꯥꯏ ꯁꯤꯗ ꯆꯩꯔꯥꯎꯕꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ